ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯕꯣꯅꯣꯡ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯏꯖꯔꯛꯄ ꯃꯄꯥꯎ ꯑꯃꯇꯪ꯫ ꯏꯕꯤꯔꯛꯄ ꯔꯘꯨꯕꯤꯔ ꯊꯤꯌꯥꯝ꯫ ꯂꯤꯖꯔꯤꯕꯁꯤꯡ ꯏꯕꯣꯝꯆꯥ ꯅꯣꯡ ꯑꯃꯗꯤ ꯃꯨꯛꯇꯥ ꯈꯨꯔꯥꯏꯖꯝ꯫ ꯂꯧꯕꯤꯔꯁꯤ ꯔꯘꯨꯕꯤꯔ ꯊꯤꯌꯥꯝꯒꯤ ꯉꯥꯏꯖꯔꯛꯄ ꯃꯄꯥꯎ ꯑꯃꯇꯪ꯫ ꯅꯣꯡꯃꯇꯁꯨ ꯃꯣꯃꯣꯟ ꯅꯣꯛꯄ ꯐꯪꯖꯈꯤꯗ꯭ꯔꯦ ꯏꯕꯦꯝꯍꯜ꯫ ꯃꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯤꯂꯥ ꯄꯥꯂꯥꯗ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯝꯕꯤ ꯁꯛꯐꯝꯅꯤ꯫ ꯊꯋꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯁꯖꯤꯛ ꯊꯕꯥꯅꯤ꯫ ꯌꯦꯡꯂꯨ ꯌꯦꯡꯂꯨꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯅꯤꯡꯊꯤꯖꯔꯝꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯀꯔꯤꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯅꯤ꯫ ꯃꯁꯤꯕꯨ ꯃꯆꯥꯁꯤꯡꯅ ꯈꯪꯕꯤꯔꯝꯂꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯞꯊꯣꯛꯅꯔꯝꯒꯗꯒꯦ? ꯍꯥꯏꯅꯕ ꯋꯥꯐꯝ ꯆꯨꯝꯈ꯭ꯔꯦꯗꯥ, ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯍꯪꯒꯠꯅ ꯈꯛ ꯆꯦꯟꯗꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯎꯊꯈ꯭ꯔꯕ꯭ꯔꯥ ꯁꯛꯇꯝ ꯑꯣꯟꯗꯨꯅ? ꯃꯆꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯗꯨꯅ ꯆꯍꯤ 10 ꯐꯥꯎꯕꯗꯨ ꯀꯌꯥꯗ ꯋꯥꯖꯔꯛꯈ꯭ꯔꯕ? ꯊꯥ 10 ꯅꯥꯎꯄꯨꯔꯕ ꯇꯨꯡ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯩꯔꯛꯇ ꯀꯌꯥꯗ ꯋꯥꯅ ꯃꯆꯥꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯛꯈꯤꯕ? ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕ ꯀꯌꯥ ꯄꯜꯂꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯕꯅꯣ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯁꯨ ꯁꯥꯐꯔꯝꯒꯗꯕꯅꯤ꯫ ꯈꯪꯗꯦ, ꯀꯅꯥꯅꯕꯨ ꯇꯝꯕ ꯉꯝꯕꯒꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ꯫ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯜꯂꯝꯕ ꯀꯌꯥꯁꯨ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯃꯑꯣꯟꯈꯤ꯫ ꯆꯥꯛꯅꯤꯔꯝꯕ ꯀꯌꯥꯁꯨ ꯅꯤꯡꯊꯧ ꯍꯦꯛ ꯃꯑꯣꯏꯈꯤ꯫ ꯄꯥꯝꯕꯤꯒꯤ ꯑꯁꯪꯕ ꯎꯍꯩꯅ ꯑꯃꯨꯟꯕꯗꯒꯤ ꯍꯥꯟꯅꯁꯨ ꯃꯀꯦꯟꯈꯤ꯫ ꯀꯅꯥꯅꯕꯨ ꯇꯝꯕ ꯉꯝꯂꯤꯕ? ꯄꯨꯟꯁꯤꯗꯤ ꯑꯀꯥ ꯑꯀꯨꯝꯅꯤ꯫ ꯁꯤꯔꯒꯗꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯅꯕꯨ ꯅꯤꯡꯁꯤꯡꯅꯔꯤꯕ? ꯃꯇꯣꯝ ꯃꯇꯣꯝꯇ ꯂꯥꯛꯅꯩ, ꯃꯇꯣꯝ ꯃꯇꯣꯝꯇ ꯍꯟꯅꯩ꯫ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯌꯥꯒꯤ ꯂꯥꯡꯅꯤ ꯀꯅꯥꯅ ꯈꯟꯅꯔꯨꯕꯒꯦ? ꯂꯟ ꯊꯨꯝ, ꯁꯅꯥ ꯂꯨꯄꯥ, ꯅꯥꯄꯜꯒꯤ ꯃꯥꯏꯈꯨꯝꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯈꯤꯗꯨꯅ ꯀꯅꯥꯅ ꯀꯅꯥꯕꯨ ꯎꯅꯔꯤꯕꯒꯦ, ꯌꯦꯡꯅꯔꯤꯕꯒꯦ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯏꯔꯝꯗꯝꯁꯤꯒꯤ ꯐꯤꯕꯝꯅ ꯀꯔꯤ ꯑꯣꯏꯔꯤꯕ? ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕ, ꯈꯣꯏꯁꯥꯎꯅꯕ, ꯆꯥꯛꯊꯨꯡ ꯐꯤꯊꯨꯡꯗꯕ ꯃꯌꯥꯝꯁꯤꯅ ꯄꯣꯈꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯩꯒꯤ ꯆꯤꯡ ꯀꯌꯥ ꯃꯊꯪ ꯃꯊꯪ? ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯔꯝꯈ꯭ꯔꯕ ꯁꯛꯇꯝꯅ ꯍꯤꯡꯆꯥꯕ ꯑꯣꯜꯂꯛꯇꯨꯅ ꯃꯊꯕꯥꯛ ꯁꯦꯒꯥꯏꯔꯗꯨꯅ ꯏ ꯆꯨꯞꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤ? ꯍꯧꯖꯤꯛ ꯃꯤꯒꯤ ꯃꯃꯜꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯍꯛꯆꯥꯡꯗ ꯇꯣꯡꯕ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯍꯥꯠꯇꯣꯛꯅꯔꯕꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯄꯥꯎꯇꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯕꯁꯤꯗ ꯀꯔꯝꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯦꯡꯊꯥꯔꯣꯏꯗꯒꯦ? ꯑꯃꯔꯣꯝꯗ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯁꯤꯡꯅ ꯃꯁꯤꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯣ? ꯎꯕꯤꯔꯤꯕ꯭ꯔꯣ? ꯆꯍꯤ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯤ ꯏꯕꯦꯝꯍꯜ ꯑꯉꯥꯎꯕꯤꯒꯨꯝ ꯃꯁꯝ ꯃꯅꯥ ꯐꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯩꯆꯥꯛ ꯐꯥꯎ ꯀꯣꯛꯇ꯭ꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯊꯨꯒꯥꯏꯕꯤꯔꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ꯫ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯑꯋꯥꯏ ꯄꯥꯛꯇ ꯏꯔꯥꯛꯅꯔꯤ꯫
ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯆꯥꯒꯤ ꯁꯛꯇꯝꯁꯨ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 5ꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯅ ꯇꯕꯥꯔꯕ ꯃꯆꯤꯟꯕꯥꯟꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤꯅꯤ ꯈꯟꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝꯕꯥꯛꯇ ꯉꯥꯊꯔꯗꯨꯅ ꯑꯣꯏꯅꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯄꯤꯔꯣꯏꯅꯅ ꯍꯤꯡꯂꯤ꯫ ꯏꯕꯦꯝꯍꯜ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯏꯊꯟꯇ ꯄꯣꯛꯆꯔꯕꯁꯨ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯏꯃꯥꯒꯤ ꯄꯤꯗꯣ ꯑꯝꯇ ꯇꯩꯊꯣꯛꯑꯣꯕ꯫ ꯁꯦ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕ꯫ कपते इमा कपते इमा कपते इमा कपती है। असुमना नोंग यूरबा सेगाइरबा युमजाव अमनबदुगी मखादा मुतली मुतली थालिबा पोदोनगी मुसीरबा मैंगालगा कैदौंगै पाइखिगदगे खंद्रबा थवाई मचादुगा चांगदमनदुना हौख्रबा पुंसी वारी कया निंगसिंगदुना अहिंग चुप्पा मिट कक्ला मत उइदना लेली इबेमहल। मरक मरकता मचा लाक्प्रा खंदुना मना थांगत्तुना तारी हौदोंग उसीना सिंगबा कयाना चोंग फनबगी मखोलदा मचानी निंगना होबे होबे सिनसिनदुना थोंजावदो हांगलुरी। ओइरमद्रबदा फमुंगदा चंगसिनदुना कपचखिबना मसिंग नाइखिद्रबनी। नोंमसु हराव हरावना थोंग हांदोकचरुबदा मिनुंगसी हैत्रबा पुलिस कांगबु अमना तमथीना फुबीरमबदो काउंगमद्री। वारकपा ngमद्रदी कैदोबै नचा पोइनो? लोसनर कानरोय याम थुन पुथोरकदबने। इबुंगो आई तसेंगना खंगदबने इसादो कुइरे हलखिदबा। नोइगुम्बी ममाजिंगसिना मैतै मचागैसे लोइना मांगहल्लबने मांगहल्लबा पुंसी तेलहल्लबने। अदुमना हाइगनो इबुंगो आइसे नखोइगी नमागुम्बिनीने हे। यारे तानिंग्रे अखोइने लाइसे लाकनिंगना लाकपा नते ड्यूटी ने ड्यूटी मतम चारिङैदा वारक वातेमना तौगेदि हाइदे फारु पुल्लुरजु मु मैरा पाइबि थोलगा लाव खोंगना तौनिदो। ओंथोकपा पुंसी हाइबदो ओइरे इबेमहल सीबा ngमदबगी अदुक हिंगलिबा हाइबदुनी। इमुंगदुगी फिवम यंगहैद्रे अवाबगी मसकनी सुमांग पुंबा नापीतना कुपख्रे। इमुंगदा लैरिबा फिरोल पोतचैसिंग लोइसनबिदबना पुमचाई चाइरी। सेगाई तुगाई कयाना मफम चादना अवा सक्तमनरी। युम इंखोल मफम खुदिंग अमोट अकाइतना थल्ले। लैकाइना नोंगमतसु करी चारी करी थकली हंबीरखिद्रे। मरक मरकता लाकलंबा इबेमहलगी मौपादुसु उखिद्रे। नोंगमा थानिल नुमित अमदनी अथेंगबा हिंगी थाबलना फिंगौ फौरी असी फिजेतनरी। मपुंग फारबी थाजना थवान लक्त इरोइरी अचिकपदा अहिंगे हरौना नुंसीना इसै औराइरी। वारक की चोंगाना मकू मंग मंगली मंगफाव नरकपदा
पाखꯠलदुना मसाना वासादा कल्ली मतम कौबी लाइरेम्बिना थोक लगदबा अवाबदा सोर मपी होली सरूतन सकफम कायरबी इबेमहल यौन मंगमदना फमुंग थक्ता तादुना लेरी कुटलब मिटलुदगी अरत पलैतन सेंथरक्लिब पिरांगना मोटलब मोंदुमदो पुमचोट चोटले अहिंगी अचिकपदो थुगाइरदुना नुंसीरब खोंजेल अमना इबेमहलगी नाकोंगदा तपना लिसिलै इमा इमा थोंग अमुक्ता हांदोकपियुबा इबेमहल कोकचौबी काय मना थांगतुना मुन्ना ताय लवाइगी सम चप युंगे मसा पुंबा हुमांगना पुमचोट चोले फमजल्लुरब इसेल नायरकले उनसातन कुपलब हक्चांगदा लाइज इहौरकले हौगतके होने ngamde shadau thongle ngai ngamdraba sonthang narba khonjelda khanghoudana phamungdagi lauki imagi ibungo isa lakledana ai hinglani ai nungairani kaplaroi ai amuk hanna kaplaroi lao ima konge lao लोन्द्रब थोंजाउगी थोंदो तपना इंथोरई मुसी मुसीब मैंगालदुदा चंगसलक्लिब सक्तम अदो तोंगानब सक्तम अमनी सक्फमदुदा इबेमहल ngaihak changaknai masabu kongadabagi wana thangatluba choktharaba mapambomdo tapna tapna lektharai pen masabu yengzage khalluba kutlaba komlaba mamit anido tapna tapna uishinkhi makalam lamba kanglaba maithong dusu khanghoudana taifet taikhi mapuroibagi photna mabu louba lakpagum urakle mitta ira chelaba pakhang machaduna tapna hairei his imagi phibam sidi ima ainaba kantagi marupne paw amatang pijage lakchabane chot laba mamit aniduna pakhang machaduda yengaga tammu haina ingit pire haingam tongam dana lepliba nupa machaduna mamittagi pi leppalaitana sintharaduna matek matek oiba wahida tapna hairei mahak ngarang umathialgi kamnabaduda leikidre इबेमहलगी ममित अनीदो उइसिनख्रे मुसी मुसी रंबा पोदोनगी मैरीदुसु मुतख्रे महाकी हक्चांगदुसु अमुक हन्ना लेंगखिद्रे